Mayang Imphal Kaithel Manakta Agriculture Department gi makhada Sajilliba Mayang Imphal Agro Market Complex ki nongpok thangba Dukan taruk amadi nongsup thangbada Dukan mapan punna Dukan sing asi Louthokpiyu Haina. The Mayang Imphal Bazar Women's Vendor Welfare Association gi Secretary Thongnauzam Usarani na fongdokre. Wafam asing asi The Mayang Imphal Bazar Women's Vendor Welfare Association amadi kukmaga kutsamnaduna Mayang Imphal ima Kaithelda potfam fambi ima ibel sing yauna famkiba apunba mifam amaga mari lainana mahakna fongdokhibani. Thongnauzam Usarani na makhatana hai Mayang Imphal gi Kaithel asigi Akoibada Agriculture Department gi makhada saramba Dukan sing asina maram oiraga nongmagi changdaba yadraba potlam sing laiba lakpa miyoi singna awaba oirakpada natana miyam chathok chasin gi lambi natai chadaba amasu oihalle hairiba Kaithel famlibi ima ibel sing busu chawna khudong chadaba kaya mayoknare. Maramaduna mari lainaba loisangi maikaidagi athuba matamda Dukan sing asibu Louthokpinaba amadi Mayang Imphal Bazar lambi gi nakanda famliba ngayonbi singbu Agro Market Complex manungda pusinbinaba Haina su appeal tawki. Loinana ngasigi Mayang Imphal Kaithelda potfam fambi ima ibel kaya yauna kukmagi maruoiba miyoi sing amadi The Mayang Imphal Women's Vendor Welfare Association gi miyoi kayaga punduna famkiba mifamaduda Mayang Imphal gi Agro Complex ki nongpok amadi nongsup thangba sarukta lairiba punna Dukan tara manga asi athuba matamda Louthokpiyu. Mayang Imphal Bazar nakanda famliba ngayonbi singbu Agro Market Complex ta pusinbiba amadi Bazar asigi manungda maihau langpok tholakpa matamda lambi ningthina laitabana maram oiraga matik chaba lambi amasu sembiba haiba wafam sing amata oina warepna ki. Akoigi Mayang Imphal Kaithen manunggi Akoibada lairiba Dukan singje mari lainaba authority dingda akoina haijasraga si Louthokpinaba haina akoina sinjaba meeting ni si Louthokpada pamjariba se ataigi nati Kaithen manung sidaida phamjariba mayam basisu amambagi phibam laire mina dagi amaromda mu soroktagi changa akanda Kaithen si karaida leige habase phamiba lairiba Dukan jinjina loi khanjalaga amata udrabanina arakpa mina nogi ngayomom karai lei borayomom karai lei piwomom karai lei injangomom karai lei haibase barabar adum hange masigi sigi leiba pibam je akoigi Mayang Imphal lei simaina atopa mafam jaga amjada Dukan ko selaga leiba Kaithen ji ujadeba aduiduna akoina masi Louthokpiyu yaragadi mari leina basingda haijaraga Louthokpiyu oida akoina akoigi councilor kanu ama lei office ama lei banina akoi councilor singda che pisanjare ko adagi akoigi honorable MLA ama lei banina honorable MLA da su pisanjai adaida makoina thajaba pibirai tha humbokti matam ngaibiu aduga tanaminasi haidana adaida akoisu ngairagadi leijabane ba tha humte ada sahi phara bas daida karigumba reply amta sum phangaktabaduda akoi nungaijadadana karamba mafamda karamain toraga tanajaraga sillaga akoi meeting ji tausi ena sinjabana khanjai aduga na makoina meeting asi pangthokpada mogi pakhum karino akoi tajarakanda adugi mathang tabadagidi thabakta onthokpira akoigina sigi je saba horkoda akoi saganona sabiganona thingjayeba adubu MLA honorable MLA masana akoigi si saba je sajagige adukanda sangaba loraga Louthokjage haina takpirami akoisu aduda thajaba leidana ngasibau leijarakpani adu ngasibau thabakta onthokpirakteba adudaida akoina penjadadana meeting ase sinjarakpani.